ma'am. Welcome to my channel. Hello everyone. Hello. Welcome, 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 welcome. Welcome. Hello everyone. Hello. Hello, hello. ꯍꯧꯗꯣꯡ ꯑꯃ ꯂꯩ ꯑꯣꯟꯖꯔꯛꯀꯦ ꯍꯧꯗꯣꯡ ꯑꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯅꯤ ꯍꯧꯗꯣꯡ ꯑꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤꯅꯤ ꯇꯧꯔꯤꯁꯦ ꯍꯧꯗꯣꯡ ꯑꯣꯟꯖꯔꯛꯀꯦ ꯅꯦ Hello. Yes. ꯍꯧꯗꯣꯡꯁꯦ ꯃꯈꯣꯡ ꯆꯤꯛꯑꯦ ꯃꯈꯣꯡꯁꯦ ꯌꯥꯗ꯭ꯔꯦ ꯈꯣꯡꯁꯦ ꯈꯣꯡꯗꯥ ꯑꯃꯅꯤ
ꯌꯥꯝ ꯄꯨꯔꯛꯄ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ वो व्हाट्सएप का इंतजाम ऑनलाइन कर देगा कल का ऐसा ꯌꯥꯝ ꯂꯥꯏꯞ ꯇꯥꯗꯕꯁꯨ ꯀꯨꯏꯔꯦꯀꯣ ꯃꯌꯥꯝ ꯑꯦꯁ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯁꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯚ꯭ꯌꯨꯅꯦꯕ ꯚ꯭ꯌꯨꯅꯤ ꯌꯥꯝ ꯌꯥꯝ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯂꯥꯏꯞ ꯇꯥꯕ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯌꯦꯁ ꯑꯣꯀꯦ